mayam bo han bamaktada kanglai lepong wari channel ki mai kaidaki mayam bo amuk hana taram nokchari ngasi swagi subscribers nga thabirapa aseng bothoki ba wari ba mayam ki maphamda khudol tamjaraki haduna puduna lakchari wari sili thokjarapa matamda soikiba lankiba kaya yarapasu mayam na nungsibiduna ngakpi haduna haijari aduga mana channel asibu mapung phan ba matamda adom ki like amadi subscribe share to birom haduna haijari adadi wari saukjarake mayamda kanaraba wafam khara thamjari madudi masida pithokjariba Apple company ki product sing asi factory gi mamalda ahomba price ta loina yothokchagani dukan gi price ta gi khara yamna hanthaduna mayamda khudong saba si pidona laksari hara kumha gi matam khakta sunatana matam pumbada yamna ahomba mamalda product sing asi phangbiragani karigumba product sing asi mayamna pambiragati pithokjariba Instagram account asida follow tobiro aduga apamba product sing ado DM tobiduna order tobiyo Instagram asigi link ado description hapsaramge mayamna khudong saba si manghan bikano wari asi ai isada semba maki thokiba wari ma khakni ai isa se master losin jaraga angang singbu khara tuition tokjai ai khoi khundagi khun ani lalaba matungda angang maribu home tutor tawnabani haduna aingonda hairaklammi home tutor oinabagitamakta hairakliba wafam adada ai khoi babongda inamo asumna khumki babong laikai thangnaba oiradi phai lam asisu yamna sangi ayuk nungthilgi matamda oiradi phai numidangi matamda go oire madu kaya khudung sakadaba mandeda ai ki wahai adada ai khoi ki babongna su asumna makhummi ha khangdre da tawri sinupa masa hairakliba dasu atei kana nate atopa nate haituna ai khoi da hairaklibani khangdre nangna phagadaba adum toksaro asi hairam laba matungda ai khoi ki pabung adasu konthoglomda thokre numidang ki matam masida sak saba toklaga ai ka khangnariba nupi aduga phamungda wari kayam sanarami asumna wari sanana ai khoi ki pabungna tuition tongna ba hairakliba wafam adada ai ki khangnajariba nupi aduda wafam khudimak loin haiki maduda aiga khangna jariba nupi aduna su asumna mukhumlakhi tin thagadaba satra ngaktha oibanina takpi bana phabra haiduna aina su khalle pung adasu yamna thengbasu nate pung mari tagi hauraga manga makhai phobak oibanina adam yabra haiduna khalida makhoi su tuition oja amata laitadana nangonda hairakle aiki wakhandadi tuition to bibana phabra haiduna khalle adamna hairakliba wafam adada ihaksu ngihakti khanjanai aduga amuksu aina mukhummi apharise thengi yare tumna patongnarasi maroldo hayang hairaklagi asi hairaba matungda phone adusu thamnare phone thamkraba matungda ihaksu wakhalado jajat khanba horai hoida aina khara tamsinjaruba haijaruba sina minasu masabu lairek takpiu haiduna laklibani masida ihakna talitanti haiduna laithoklu mina sunungai khiroi asi khalaga aisu home tutor oibado satki haiduna khalaga tumtharami mayamda wafam amata madudi ai isa se angang singbu tuition tawba yamna pamjaba misak amani maramdi paisagi maramda khakta sunatana aina khangja haijaruba khara khakto angang singda takthoklaga angang singaduna haijaba masigi thawong singasi aidi yamna pamjai adabu aina home tutor oiba sakadariba mafam masidi aikhodagina kilometer 19 muk lapi sathok sasin tawba matamda yamna pharak taba mafam amani sakadariba sisu lamhang ani phairaga sakadoribani aikhogi khulloi rakpada lamhang ama lei masi khakta sunatana aikhoi ka thangnana leiba khulladugi horamdai dasu lamhang ama su lei numidang ki matamda satpa haibasi phattaba mi thingnarabadi awafamda tagadoribani masigi khanduna ihaksu numidang ki matamda home tutor oiba satpa talibani nongalaba matungda aikhoi ki pabungda home tutor oiba dasu satlaki haidun haiki aina adamna hairakpadada aikhoi ki pabungna su phare adudi ai haikragi haiduna mahaka yamna luna dinaba mamana badada haikri pawod taba matamda aikhoi pabungga dinaba mamana badasu kari numitagi lakadoino haidun haklaki
ꯃꯗꯨꯗ ꯑꯩꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯟꯗꯦꯁꯤꯗꯒꯤ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯩꯍꯥꯛꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯄꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯣꯛ ꯃꯁꯥꯒꯤ ꯂꯤꯡꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯈꯤꯇꯪ ꯇꯥꯛꯄꯒ ꯈꯪꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯑꯩꯁꯦ ꯀ꯭ꯂꯥꯁ 10ꯗꯩꯅ 12 ꯐꯥꯎꯕꯗꯤ ꯑꯪꯀꯒ ꯐꯤꯖꯤꯛꯁꯀ ꯇꯥꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗꯤ ꯑꯅꯝꯕ ꯁꯕꯖꯦꯛꯅ ꯂꯣꯏꯅ ꯍꯩ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯕꯖꯦꯛ ꯂꯣꯏꯅꯗꯤ ꯑꯩꯗꯤ ꯂꯧꯖꯗꯦ꯫ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯗꯤ ꯁꯕꯖꯦꯛ ꯂꯣꯏꯅ ꯇꯥꯛꯆꯩ꯫ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯑꯩꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕ ꯆꯠꯂꯛꯂꯤꯕꯁꯤ꯫ ꯑꯩꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕ ꯆꯠꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯏ꯫ ꯑꯪꯀꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯥꯛꯂꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯁꯤ ꯁꯕꯖꯦꯛ ꯑꯃꯒ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ 10ꯗ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯪ ꯁꯕꯖꯦꯛ ꯑꯃꯗꯤ ꯍꯦꯟꯒꯠꯅ ꯇꯥꯛꯇꯕ ꯌꯥꯔꯔꯣꯏ"꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯪꯀꯜ, ꯇꯥꯛꯄꯨꯗꯤ ꯌꯥꯝꯅ ꯇꯥꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯋꯥꯅꯤ"꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯪꯀꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯒꯗꯕ ꯌꯦꯡꯉꯣ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ 10ꯗ ꯂꯣꯏꯅ ꯐꯦꯜ ꯇꯥꯕ ꯇꯥꯔꯦ"꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯪꯀꯜ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯐꯦꯜ ꯇꯥꯔꯣꯏꯗ꯫ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯀꯣꯛ ꯂꯤꯡꯉꯤ꯫ ꯈꯤꯇꯪ ꯍꯦꯛ ꯇꯥꯛꯄꯒ ꯈꯪꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯅꯨꯗ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯕꯖꯦꯛ ꯑꯃ ꯍꯥꯞꯀꯠꯂꯨ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯇꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅꯁꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯨꯝꯈꯤ, "ꯄꯥꯕꯨꯡ, ꯇꯧꯕꯗꯤ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯜꯂꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯋꯥꯅꯤ"꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯇꯝꯁꯤꯅꯒ ꯈꯔ ꯐꯕꯣꯏꯗꯤ ꯐꯕ, ꯃꯇꯝꯁꯤꯅ ꯐꯠꯇꯕꯅꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯏꯄꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ"꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯏꯕ ꯆꯠꯂꯛꯂꯤꯕ ꯑꯁꯤ ꯊꯥ 5ꯗꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕꯁꯨ ꯊꯥ 2 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯐꯤꯖꯤꯛꯁꯀꯤꯁꯦ ꯔꯤꯚꯤꯖꯟ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯑꯣꯖꯥꯅ ꯇꯥꯛꯂꯛꯄꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯦ"꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯗꯤ ꯑꯪꯀ ꯇꯥꯛꯄꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯑꯈꯪꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯅꯤꯅ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯀꯔꯝꯕ ꯆꯦꯞꯇꯔꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯈꯣꯏꯁꯨ ꯆꯦꯞꯇꯔ 2 ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯆꯦꯞꯇꯔ 2 ꯈꯛꯇ ꯅꯠꯇꯅ ꯆꯦꯞꯇꯔ ꯂꯣꯏꯅ ꯑꯩ ꯂꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯕꯤꯔꯒꯦ, ꯅꯈꯣꯏ ꯌꯥꯏꯀꯣ"꯫ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4ꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯕ, ꯀꯣꯆꯤꯡ ꯇꯧꯔꯝꯕ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯦꯞꯄꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯝꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯪꯀꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯑꯪꯀꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯏꯆꯥꯅꯨꯄꯥꯗꯣ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯂꯦ꯫ ATPC ꯆꯠꯇꯨꯅ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯑꯩ ꯍꯔꯥꯎꯕꯒꯤ ꯄꯥꯡꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯣꯠꯅꯖꯕꯗꯨꯅꯅꯤ"꯫ ꯑꯪꯀꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯪꯀꯜ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯗ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯒꯥꯏꯗ ꯇꯧꯕꯤꯕ ꯈꯛꯇꯅꯤ꯫ ꯃꯁꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕ, ꯄꯥꯖꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯥꯁ ꯇꯧꯖꯕꯅꯤ"꯫ "ꯑꯗꯣ ꯑꯪꯀꯜ, ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯤ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯛꯂꯒꯦ"? ꯑꯪꯀꯜ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯔꯛꯂꯦ꯫ ꯐꯔꯦꯁꯦ, ꯍꯌꯦꯡꯗꯣ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯪꯀꯜ ꯑꯗꯨꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥ ꯑꯃꯇꯒ ꯉꯥꯡꯕꯒ ꯅꯪꯍꯧꯗꯦ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯅ ꯍꯦꯛ ꯍꯥꯟꯈꯤ꯫ ꯑꯩꯁꯨ ꯑꯩꯅ ꯇꯥꯛꯈ꯭ꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯥꯔꯛ ꯋꯥꯡꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥꯗ ꯍꯔꯥꯎꯕꯗꯤ ꯄꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
Mathanggi numitki numidawairam masida luhong pasattaba yadaba ama laibana babaga imagasu satkre babaga imagasu luhong pasatkrabanina ai itomta satpatarami aisu itomta satki mafamadi yauraba matungda uncle-ga igana wari sanaraga insang adu thongi aikoina insang thongba loiba matamda pung 9 tarakle aunty nasu sak sanabani haiduna sak thiba horakle aikhoi mayamsu sak adu saminare harau-harauna aikuna sak saba loirapa matamda pung adusu 9:38 satlaga leirami adamna sak saba loiraba matungda uncle-ga aunty-gana aigidamakta ni haiduna furit ama putholakuna aingonda khudol pot oina pirami ahalani duga aigasu wari kayam sanarami aidi satpadi yamna satningi adabu mabani na wari adum saraga leirabanina aisu satke haba ngamlamde adamna wari sanaringai manung aduda yumdagisu imana phone tawraktuna lakhiroidro haidun hanglaklami aisu laklani haiduna imada paukhum pikhi adamna phone thamkraba matungda uncle-ga aunty-gada thengle yumda hallage haiduna aisu haikhi uncle-ga aunty-gada su konthongpo thingdoke haiduna mabani su aibu konthongpo thingdolakhi matam aduda aina khudang khari aduda yegluba matamda pung 10 tagadaba minute 10 khakta ngairaga leirami aina su uncle-ga aunty-gada yumlomda satlage hairamlaba matungda aigi kari adusu thauba horakhi nahan khai matamdadi lambi aduda pung 9 phawpadi gari te adum satpani adabu numittomadi gari amata satnadi thangchilakpanara gyan amata tadre aina asum thaurakpa matamda nong adusu mamit khara phakpa horai gari adusu thauna aigi wakhalda asumna khallakhi nong asisu surakataba malai speed ase khara kangkhatna thaudragadi aina yum yorakpa matamda isa sendong na pumso sotlani asi khallaga isu gari ado khara lekhatlaga kana thawi aikhoi ge laikai ni yaukadaba laikai ama lai laikai ado maktada thong amasu lai thong ado ge maya ado da lamlong mari phangba lambi amasu lai gari ado aina sum thorakpa matamda thong ado ge maya sapchana aigi gari ado start mutkre aisu isada nungsitna phurakpaki ingbane aigi sinda sumna sonkhi as karina toriba asibo matang onthokna sakidreda asi hairaga isu phone gi mai adu kapduna gari aduda kadai da soige haiduna yengi ain adamni yengba matamda gari adudi kaisu tawde matang aduda gari alto amaga activa amaga thainai alto tongliba miyoi amanadi aina semliba do haiphi yenglami adubu kari so hairamde makhoin adumna yenglamlaga sakhiba duda ayakna sinda asumna solli gari no ne mina suk thinglaba kana sida gari semliba si kaide yadrino haibado asi phobe hangdeda asi khalaga isu amuka gari ado start tawduna yengi adabu daw ya ba hakatra handak muti gari ado start haurakle adamna gari ado na start haurakpa matamda wakhal se khara makhai ingi pung kaya tarage haduna yingluba matamda su pung adusu 10:18 chatlaga leiba thingnarami tanjadada yumdagi su kollai yumdagi kollak badada haksu baikhalaba matungda laklage thaurakle haduna khummi adamna phone adu thamna khraba matungda aina gari adu thauki hadun hekakapa matamda gari adu ge maningda yamna lumba posak ama tonglakpagum tawrakhi tanjadada ayaksu karino haduna aigi phone gi mayadu thanduna maning lomdi yangi taseng hairabada wari sai samangni thokpa matamda aingonda thokriba singado ningsingluba matamda ai isa se tu sukhiba khangaude aina adamna yingluba matam adada aigi gari ki maning thangba saruk aduda mamit yaudaba angang amakhakna maya hi ka pamakai aingonda yengtuna aingonda noktuna phamduna leiba thingnakhi aduna leirambada dai haksu gyamen tadana gari ki seller do khanglei lekhatlammi gari adasu mathong maram khangdana koithau thorami golai amasu lei golai ado ki hekna kandana khongban masam su cheli aina gyamen tadana thorakpaduda khongban aduda gari adu thautai adamna thauthakibadagi haksu gyan adamak makre aina gyan tarakpa matamdadi angang mayam amana aigi akoibada pungkoi koisintuna leiba thingnarami
ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯁꯨ ꯐꯅ ꯊꯦꯡꯂꯕ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯤ꯫ ꯏꯁꯥꯗ ꯄꯥꯈꯠꯄ ꯊꯨꯛꯀꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯆꯦꯜꯂꯤꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯆꯦꯜꯂꯛꯏ꯫ ꯈꯔ ꯂꯥꯞꯇꯛꯅ ꯃꯩꯉꯥꯜ ꯑꯃꯗꯤ ꯎꯏ꯫ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯑꯩꯁꯨ ꯆꯦꯟꯕ ꯌꯥꯕ ꯆꯦꯟꯁꯤꯜꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯗꯨꯝ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯨꯟ ꯃꯆꯤꯟ ꯌꯧꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯈꯨꯟ ꯃꯆꯤꯟ ꯌꯧꯔꯛꯂꯕ ꯑꯗꯨꯗ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯑꯩꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯌꯨꯝꯕꯨꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯊꯣꯡꯆꯤꯠꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯏꯆꯥꯅꯨꯄꯤꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯊꯣꯡꯆꯤꯟ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯕꯨꯗꯨꯅꯁꯨ ꯋꯥꯔꯤ ꯂꯤꯕꯤꯔꯛꯈꯤ꯫ ꯌꯨꯝꯕꯨꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯔꯥꯡ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯠꯇꯦ, ꯏꯃꯨꯡꯗ ꯄꯟꯕ ꯌꯥꯗꯕ ꯐꯠꯇꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯪꯅ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯊꯦꯡ ꯑꯃ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯠꯅꯗꯕꯅꯤ꯫ ꯅꯪꯕꯨ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨ ꯄꯥꯛ ꯄꯥꯛꯅꯗꯤ ꯇꯧꯗꯕꯅꯤ꯫ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯈꯛꯇꯗ ꯃꯊꯤ ꯐꯣꯡꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯗꯤ ꯈꯪꯖꯤꯜꯂꯨ, ꯂꯝꯕꯤ ꯑꯗꯨꯗ ꯑꯃ ꯃꯊꯦꯡꯒꯤ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯐꯥꯎꯔꯒ ꯆꯠꯅꯗꯕꯅꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯀꯔꯤ ꯊꯩꯅꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯍꯥꯛꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯃꯝ ꯑꯊꯦꯡ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯕ ꯌꯥꯗ꯭ꯔꯒꯗꯤ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯊꯣꯛꯂꯒ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎ ꯃꯐꯝ ꯑꯗꯨꯗ ꯐꯥꯎꯔꯒ ꯆꯠꯄ ꯃꯇꯝꯗ ꯈꯧꯇꯛꯇꯤ ꯈꯔ ꯑꯗꯨꯃꯛ ꯆꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫